Asib haksang pukhibada khangalamba leite Director Jenims. Jenims tagi asib haksang kungataret pukhiba adu Jenims ki Director khangalamba leite. Lainga ki thaurang ama waina Security Force na ahing nongyay matungda pukhibani haida Jenims ki Director Professor L. Deven na phongdokre. Wapam asi Langthabal Kendra Club Coordinating Committee na sinduna hairanggoy thong awang maibam laikai community hall da pangthokpa mifam amada mahak na phongdokhibanai. Asib haksang sing pukhiba adu Jenims ki Director khangfam thoi haiba wafam asida yumpham oiduna Langthabal Kendra Club Coordinating Committee na asib haksang pukhiba adu karamna pukhibano haibadu miyamda khanganaba mifam aduda L. Deven su saruk yana bahai khibane. Mifam aduda Director Deven na phongdokhibagi matungin na Jenims ki dead body kuntaret pukhiba sing Director ama oina thaupura basu hiram asiga mari leinaba wafam amata lainga ki maikaidagi khangalakpa laikhide. Asib haksang lauba lakpa security forcing adusu Jenims ki main gate sanglakide. Imphal East SP office taba lambi romda leiba lambi dage so fakairaga changlakuna asib haksang sing adu pukhibani haibase nongalaba matungda khanglakibane. Loinana rims dagi su asib haksang kuntra pukhre haiba tana rakhe. Tungda Churachandpur dagi mitai gi asib haksang mari purakle haina IGAR South ambulance thabira uhaina pau pirakhe. Haksang sing adu rims da ama Jenims da ama ani amana Bisnupur da pukre. Jenims ki Mirel sangda leidiba haksang asing lamlai dagi ni haiba khangba ngamle. Asib haksang sing pukhibagi thaurang adu lainga ki oibana Jenims ki maike da karisu idea leikhide. Masida miyamna director oiba to uhairaba su tokane. Loinana lainga ki maike dagi su miyamda lainga ki thaurang singi matangda tamthoi haiduna thabak tagi lauthoklaba su akaiba leite. Lamda masigi miyam dagi director ki post ne henna lude. Miyam ki thabak thauram khudingmakta punna saminanaba sem saduna lei hai khe.